Manipuri Wari Taminasi YouTube channel asida wari tabiriba khudingmakpu Rosie Oinamna ikognona khurumjari. Channel asida wari anauba ama puduna lakjari wari asibu ivirakpana El Imo Papal. Mayam punna taminasi Thawai gi Purnima hauzik lavirasi Thawai gi Purnima wari asigi ahanba saru. Numittu metric exam region art over numitni. Ready shu exam haidokvada second division da pass tawraklami. Imung manung adu harafam thoina khanglamde. Maramdi ready lairik yamna haiba nupa amani. Makhoigi school gi ojasing nasu position soidana lepakani haiduna thajanai aduga Makhoigi class adugishu khwaidagi lairik haiba satani. Miyoibagi laiba kananashu tamba ngamde haibaduni. Exam tha ama mukta ngairaba matamda ready kidney gi anaba amadagi kuina hospitalize tawki. Maramaduna lairik pabashu fangkide. Aduga exam su fazana tharamde. Suknatagi pass tawraknaba Chahi mangdanaba tharami. Karigumba ready naramdravadi position di soidravani. Mashigi nungaitava laibana ready thoina haraujaramde. Mathanta khanjai position holder singdu nungaijaramganiko. Mashi pumnamak khangbanina moigi imung manungdi machabu phathanava haiduna thembiri. Redigi mapa thomba police assigni. Thomba na harai. Ipagi ibungo. Redina. Baba. Thomba na amu. Ichabu kaidauragene. Thawai nungaitana uida. Redina amu. Baba. Ai chahi ama drop taurageba. Aduga mathang amuk tharageba. Thomba na amuk hairaklami. Hai. Adumai khanganu ichasidi exam da mark wangba khaktana lairik haiba nattene marudi knowledge tunine Regina amu khumlaklami baba aina khanjai aishu position holder ama soidana oiraga ima baba bu miya mangda lemna puthokani khanjabani adubu aigi anabana maram oiraga Police daddy ngam kitche. Mamit tagi mapi tapna taraga kapwang tawrei. Thombana. Hai, angaw basidi. Asigibu kapiro. Nupaman kideda. Ipamu na khangine. Ichagi magun. Karigumba laibak thibado thoklamdrabadi. Ichana mayam pumnamaki mikok thongba ngamlamganine. Redina. Baba, aingolda skungi oja singna yamna thajabani adubu madi mangkreko aduga aibusu warabiganu ko baba thombana amuk hairai ichana mang nemjarabasu ichagi knowledge ipana fazana khangine nupa macha ipa kashu waraudiye tanjaduda mama ibe malai haushu mapa machabu chak chanaba haiduna kawba lai lehauna hairaklami moi baba ibungo chak chawrasi lao macha ki shaptamadu ubada pakhatna hairai haima moi baba isase amu ngangbiriro isase muthwai nungaitana leiramise asi hairaga macha gi manakta famtharaga machabu nanthabi thombana amu khumlai hai aina kaidobagi icha sanasida pangangda ngangduino henadum themjilibanine lehauna amuk hairai aduga karigi machada onsinduna hairai ichabu kaidoragene imada hayune redina amuk khumlai ima ai kashu tawdiye sum mina mak henkibaduda babana sum wari tawrambane lehauna amuk hera adugibo
ꯇꯨꯌꯦꯞꯇ ꯀꯟꯅ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦꯗꯅ ꯏꯁꯣꯔꯗ ꯁꯣꯏꯗ ꯉꯥꯝꯗꯕ ꯅꯤꯖꯔꯒ ꯂꯣꯏꯔꯦ ꯀꯔꯤꯝ ꯈꯜꯂꯨꯅꯨꯗ ꯏꯆꯥꯁꯤꯗꯤ ꯊꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦ ꯃꯃꯥ ꯑꯩꯅ ꯏꯆꯥꯗ ꯑꯁꯥꯏꯗꯒꯤ ꯍꯥꯏꯔꯝꯂꯤꯕꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯊꯦꯝꯕꯤꯕꯗꯨꯗ ꯈꯔ ꯃꯈꯩꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯔꯦ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯔꯦꯗꯤꯅ ꯍꯣꯏ ꯑꯩꯁꯨ ꯁꯣꯏꯗꯅ ꯍꯣꯠꯅꯒꯦ ꯂꯩꯍꯥꯎ ꯑꯃꯗꯤ ꯊꯣꯝꯕꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯑꯗꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯔꯦꯗꯤꯅ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯏꯃꯥ ꯂꯩꯍꯥꯎꯅ ꯑꯃꯨꯛ ꯉꯁꯤꯗꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯦꯅ ꯅꯄꯥꯅ ꯑꯁꯥꯏ ꯌꯦꯟ ꯂꯩꯔꯨꯕꯗꯣ ꯑꯗꯨ ꯊꯣꯡꯂꯕꯅꯤ ꯃꯃꯥꯅ ꯍꯦꯟꯖꯥꯡ ꯌꯦꯟ ꯊꯣꯡꯉꯤ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯊꯟꯇ ꯈꯜꯂꯤ ꯃꯆꯥ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯁꯦ ꯀꯌꯥꯗ ꯐꯈ꯭ꯔꯕ ꯃꯊꯪ ꯇꯨꯌꯦꯞꯇꯗꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯊꯣꯝꯕꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣꯅꯦ ꯅꯃꯥꯅ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯕꯅꯤ ꯆꯥꯔꯨꯔꯁꯤ ꯔꯦꯗꯤꯅ ꯑꯃꯨꯛ ꯍꯣꯏ ꯕꯕꯥ ꯆꯥꯔꯨꯔꯁꯦ ꯃꯥꯛ ꯅꯦꯝꯃꯁꯨ ꯍꯤꯟꯖꯥꯡꯗꯤ ꯑꯍꯥꯎꯕꯅꯤꯅ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯄꯥ ꯑꯍꯨꯝꯗꯨ ꯍꯥꯎꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯁ꯭ꯀꯨꯜꯁꯨ ꯁꯦꯛꯁꯟ ꯍꯧꯕꯒꯤ ꯃꯇꯝꯅꯤꯅ ꯔꯦꯗꯤꯒ ꯂꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯖꯤꯟꯗꯔꯒ ꯄꯨꯟꯅ ꯃꯤꯡ ꯆꯜꯂꯝꯃꯤ ꯅꯨꯃꯤꯠꯇꯨ 11 ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ ꯖꯤꯟꯗꯔꯗꯤ ꯍꯥꯟꯅ ꯈꯔ ꯉꯟꯅ ꯃꯄꯥꯅ ꯊꯤꯟꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯔꯦꯗꯤꯗꯤ ꯅꯨꯃꯤꯠꯇꯨꯃ ꯃꯊꯟꯇ ꯑꯣꯇꯣꯗ ꯂꯥꯛꯂꯝꯃꯤ ꯁ꯭ꯀꯨꯜ ꯍꯦꯛ ꯌꯧꯕꯒ ꯒꯦꯠꯇ ꯃꯔꯥꯏꯕꯛꯇꯨ ꯀꯠꯇꯨꯅ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯖꯩ ꯍꯦ ꯏꯁꯣꯔ ꯍꯟꯗꯛꯇꯤ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯍꯩ ꯂꯣꯏꯁꯪ ꯁ꯭ꯀꯨꯜ ꯅꯍꯥꯛꯅꯁꯨ ꯅꯆꯥꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ ꯅꯪꯗꯤ ꯃꯌꯥꯝꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯕꯤ ꯂꯧꯁꯤꯡ ꯂꯩꯍꯟꯕꯤ ꯑꯁꯣꯏꯕ ꯀꯌꯥꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯤꯕꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯃꯥꯒꯤ ꯃꯊꯟꯇ ꯉꯥꯏꯔꯕꯤ ꯇꯥꯡꯂꯕꯤ ꯈꯨꯗꯣꯜꯅꯤ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯏꯁꯣꯔ ꯀꯌꯥꯕꯨ ꯅꯤꯡꯖꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯔꯝꯃꯤ ꯀꯥꯎꯟꯇꯔꯗ ꯆꯪꯗꯨꯅ ꯃꯥꯒꯤ ꯁꯦꯛꯁꯟ ꯍꯪꯂꯝꯃꯤ ꯔꯦꯗꯤꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯑꯣꯖꯥ ꯑꯗꯨꯅ ꯌꯦꯁ ꯃꯣꯔꯅꯤꯡ ꯔꯦꯗꯤꯅ ꯑꯃꯨꯛ ꯁꯔ 11ꯒꯤ ꯁꯦꯛꯁꯟꯁꯤ ꯌꯦꯡꯕ ꯌꯥꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯗꯨꯅ ꯌꯥꯅꯤ ꯄꯤꯁꯤ ꯀꯌꯥ ꯆꯠꯂꯤ ꯔꯦꯗꯤꯅ 58.9%ꯅꯤ ꯁꯔ ꯑꯣꯖꯥ ꯑꯗꯨꯅ ꯑꯣ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯤꯅꯦ ꯑꯗꯨꯗꯤ MRLꯗ ꯇꯥꯔꯝꯃꯅꯤ ꯔꯦꯗꯤꯅ ꯁꯔ ꯁꯦꯛꯁꯟꯁꯤ ꯀꯌꯥ ꯊꯣꯛꯅ ꯈꯥꯏꯕꯤꯒꯦ ꯑꯗꯨꯒ ꯀꯔꯝꯅ ꯈꯥꯏꯕꯤꯒꯦ ꯑꯣꯖꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯦꯛꯁꯟꯁꯤ 3 ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ PC 60 ꯑꯕꯞꯅ ꯗꯥꯏꯃꯟ ꯁꯦꯛꯁꯟꯅꯤ ꯑꯗꯨꯒ PC 50 to 59.9 ꯑꯁꯤꯅ MRL ꯁꯦꯛꯁꯟꯗ ꯐꯝꯒꯅꯤ ꯑꯗꯨꯒ PC 50ꯒꯤ ꯃꯈꯥꯅ ꯔꯨꯕꯤ ꯁꯦꯛꯁꯟꯗ ꯐꯝꯒꯅꯤ ꯔꯦꯗꯤꯅ ꯑꯣ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯔꯦꯗꯤ ꯀꯥꯎꯟꯇꯔꯗꯒꯤ ꯊꯣꯛꯂꯛꯏ MRL ꯁꯦꯛꯁꯟꯗ ꯂꯥꯛꯏ ꯃꯃꯥꯏꯗꯨ ꯃꯈꯥꯗ ꯌꯦꯡꯊꯗꯨꯅ ꯃꯊꯟꯇ MRL ꯁꯦꯛꯁꯟꯗ ꯐꯝꯕ ꯇꯥꯔꯛꯏ ꯈꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ 12 ꯀꯥꯕꯗꯗꯤ ꯗꯥꯏꯃꯟ ꯁꯦꯛꯁꯟꯗ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯒꯤ ꯇꯔꯅꯤꯡ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯤ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨ ꯅꯣꯡ ꯈꯔ ꯈꯔ ꯆꯣꯠꯄꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯀ꯭ꯂꯤꯞ ꯑꯗꯨꯅ ꯃꯆꯤꯟꯗ ꯆꯤꯛꯂꯒ
ꯆꯣꯇꯛ ꯇꯧꯔꯤꯕ ꯃꯁꯝ ꯑꯗꯨ ꯁꯥꯏꯠ ꯑꯃꯗ ꯄꯨꯂꯞ ꯊꯥꯗꯔꯒ ꯂꯨꯃꯥꯡ ꯑꯃꯅ ꯃꯁꯝꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯩ, ꯌꯦꯡꯕꯗ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯏ, ꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯔꯦꯗꯤ ꯅꯨꯄꯤꯗ ꯑꯃꯨꯛꯇ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯤꯠ ꯀꯨꯞꯈꯤꯗ꯭ꯔꯦ꯫ ꯇꯞꯅ ꯇꯞꯅꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯃꯃꯤꯠ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯔꯦꯗꯤꯅ ꯀꯥꯒꯗꯧꯔꯤꯕ ꯁ꯭ꯇꯤꯌꯔ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡ ꯃꯛꯇꯗꯅꯤ ꯇꯧꯔꯤꯕꯗꯨ꯫ ꯅꯨꯄꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯗꯨꯗꯤ ꯎꯏ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯇꯧꯔꯤꯕꯗꯨꯗꯤ ꯃꯥꯁꯨ ꯎꯔꯨꯗꯦ, ꯌꯦꯡꯂꯨꯗꯦ꯫ ꯔꯦꯗꯤꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝ ꯌꯦꯡꯅ ꯌꯦꯡꯅ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯀꯥꯈꯠꯂꯤ꯫ ꯁꯨꯝ ꯀꯥꯈꯠꯂꯛꯄꯗ ꯁ꯭ꯇꯤꯌꯔ ꯑꯗꯨꯒꯤ ꯍꯦꯛ ꯇꯔꯅꯤꯡ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃꯗ ꯊꯦꯡꯖꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯃꯤꯠꯇꯨ ꯀꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ?" ꯔꯦꯗꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ, ꯑꯗꯨꯒ ꯇꯞꯅ, ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯣꯔꯤ, ꯎꯍꯧꯗ꯭ꯔꯦ." ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯐꯝꯁꯦ ꯁ꯭ꯀꯨꯜꯅꯤ, ꯂꯥꯏꯔꯤꯛ ꯇꯝꯐꯝ꯫ ꯑꯗꯨꯅ ꯅꯨꯄꯤꯗ ꯆꯥꯟꯁ ꯂꯧꯕꯒꯤ ꯊꯕꯛꯁꯦ ꯇꯧꯍꯟꯅꯤꯡꯗꯦ." ꯔꯦꯗꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯁꯣꯝꯅ ꯌꯥꯝ ꯁꯥꯎꯕꯤꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯃꯥꯏꯅ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ, ꯑꯩ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯦ, ꯑꯃꯨꯛꯀꯁꯨ ꯁꯣꯔꯤ." ꯔꯦꯗꯤꯅ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯥꯎꯕ ꯑꯗꯨꯁꯨ ꯇꯞꯅ ꯐꯥꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯆꯠꯄꯤꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯔꯦꯗꯤꯁꯨ ꯍꯥꯏꯐꯦꯠ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯤ ꯑꯗꯨ ꯃꯁꯝ ꯑꯗꯨ ꯑꯁꯥꯏꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯀ꯭ꯂꯤꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯁꯝ ꯑꯗꯨ ꯄꯨꯜꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯦ꯫ ꯔꯦꯗꯤ ꯁ꯭ꯇꯤꯌꯔ ꯑꯗꯨ ꯂꯣꯏꯍꯟꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯂꯣꯏꯈꯤꯗꯨꯅ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯟꯖꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯀꯅꯥꯒ ꯑꯃꯨꯛ ꯂꯥꯎꯅꯔꯨꯏꯅꯣ?" ꯊꯥꯖꯅ ꯑꯃꯨꯛ, "ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯊꯦꯡꯖꯤꯜꯂꯛꯄ, ꯑꯗ ꯁꯨꯝ." ꯑꯟꯖꯨꯅ ꯑꯃꯨꯛ, "ꯑꯗꯨꯗ ꯁꯨꯝ ꯉꯥꯡꯕꯅꯤꯗ, ꯅꯠꯇ꯭ꯔꯣ?" ꯍꯥꯏꯔꯒ ꯅꯣꯛꯏ꯫ ꯊꯥꯖꯅ ꯑꯃꯨꯛ ꯉꯥꯡꯕ ꯍꯧꯔꯕꯅꯦꯕ꯫ ꯑꯗꯨꯗ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ, ꯌꯥꯝꯅ ꯇꯞꯄ, "ꯁꯣꯏꯈ꯭ꯔꯦ" ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯁꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯕ꯫ ꯑꯟꯖꯨꯅ ꯑꯃꯨꯛ, "ꯐꯔꯦꯅꯦ ꯅꯪꯗꯤ, ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯅꯩꯔꯦꯀꯣ." ꯊꯥꯖꯅ ꯑꯃꯨꯛ, "ꯑꯗꯣ ꯅꯨꯄꯥꯗꯣ ꯈꯨꯐꯖ ꯑꯃ." ꯑꯟꯖꯨꯅ ꯑꯃꯨꯛ, "ꯌꯥꯔꯦꯍꯦ ꯅꯪꯁꯨ, ꯍꯦꯛ ꯂꯥꯛꯄꯒ. ꯑꯗꯣ ꯏꯕꯥꯅꯤ ꯁꯦꯛꯁꯟ ꯄꯨꯟꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ." ꯊꯥꯖꯅ ꯑꯃꯨꯛ, ꯅꯨꯡꯉꯥꯏꯇꯦ. ꯅꯪꯗꯤ ꯄꯣꯖꯤꯁꯟ ꯍꯣꯜꯗꯔꯅꯤꯅ ꯂꯥꯏꯔꯤꯛ ꯍꯩꯕ ꯁꯦꯛꯁꯟꯗ ꯐꯝꯃꯦ, ꯑꯩꯗꯤ ꯁꯦꯀꯦꯟ ꯗꯤꯕꯤꯖꯟꯅꯤꯅ ꯍꯩꯇꯕ ꯁꯦꯛꯁꯟꯗ ꯐꯝꯃꯦ." ꯑꯟꯖꯨꯅ ꯑꯃꯨꯛ, "ꯑꯉꯥꯎꯕꯤ, ꯅꯪꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯃ." ꯊꯥꯖꯅ ꯑꯃꯨꯛ, "ꯐꯔꯦꯁꯦ, ꯑꯗꯣ ꯀ꯭ꯂꯥꯁ ꯆꯪꯉꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ. ꯂꯦꯛꯆꯔꯗꯣ ꯐꯖꯅ ꯇꯥꯁꯤꯜꯂꯨꯀꯣ, ꯑꯗꯨꯒ ꯅꯣꯠꯁꯤꯡꯗꯨꯁꯨ ꯐꯖꯅ ꯁꯤꯜꯂꯣ." ꯑꯟꯖꯨꯅ ꯑꯃꯨꯛ, "ꯌꯦꯁ ꯃꯦꯝ." ꯑꯁꯨꯝꯅ ꯑꯟꯖꯨꯁꯨ ꯀ꯭ꯂꯥꯁ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯁꯨ MRL ꯁꯦꯛꯁꯟꯗ ꯂꯥꯛꯏ꯫ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗ ꯎꯔꯦ ꯑꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯔ ꯕꯦꯟꯁꯇ ꯃꯃꯥꯟꯅꯕ ꯑꯃꯒ ꯐꯝꯂꯝꯕꯗꯨ꯫ ꯊꯥꯖꯁꯨ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯕꯦꯟꯁꯇ ꯐꯝꯃꯤ꯫ ꯔꯦꯗꯤꯅ, "ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯖꯤꯟꯗꯔꯅ ꯑꯃꯨꯛ, "ꯀꯨꯏꯗ꯭ꯔꯤꯌꯦ, ꯑꯩ ꯑꯁꯥꯏ ꯉꯥꯏꯔꯝꯗꯕ, ꯁꯥꯎꯅꯨꯀꯣ. ꯕꯕꯥꯗꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯕ, ꯑꯗ ꯅꯣꯡꯁꯨ ꯊꯤꯂꯤ ꯊꯤꯂꯤ ꯑꯗꯨꯝ ꯆꯨꯔꯒ ꯂꯩꯕꯗꯨꯗ ꯅꯪ ꯉꯥꯏꯔꯝꯗ꯭ꯔꯦ. ꯑꯗꯣ ꯍꯌꯦꯡꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ, ꯑꯩ ꯉꯥꯏꯔꯝꯃꯒꯦ." ꯔꯦꯗꯤꯅ ꯑꯃꯨꯛ, "ꯍꯣꯏ." ꯑꯗꯣ ꯖꯤꯟꯗꯔꯅ, "ꯀꯩꯗꯧꯔꯒꯦ?" ꯔꯦꯗꯤꯅ ꯑꯃꯨꯛ, "ꯑꯁꯤꯒꯤ ꯒꯔꯜꯁꯀꯤ 4 ꯕꯦꯟꯁꯇ ꯐꯝꯂꯤꯕ ꯅꯨꯄꯤꯁꯦ
asai aiga steer da thengjinnariba Zindarna nangdi uhaudraba Redina amu uhaudrae Jindarna amu masakpu onta yengene asi haiduna mamaidu thajaromda onthoktuna yengi thaja begtagi notebook ama puthokduna kari karino khara irami Zindar amuk mamai laishilakduna Jindarna amuk hairei wow asidi fajai hai Redina amuk aidi masak amta yengdeda Zindarna amuk mi machadi masak fajabi amada khudi thiko aikhogi laiboksina khamdobano khangde asi hairaga maraibakta makhutna thajilli Redina amuk taningdehe ado asai asida nupi ama lehawinga Zindarna amuk ha nupi haiba Redina amuk yam phajai aidi wakhalda kainom phawo Zindarna amuk asigi nangne accident thokluba nupi sidagi henbro haise Redina amuk madi aigi mitnara kaino yam phajai ai mangonda ngawre Zindarna amuk adudi asigi nangne accident thokluba sina aigi oiragene ha Redina amuk nangna thokpa tawjo aidi asaigi do mitchida dum uraga leire Zindarna amuk hairei adudi horen recess masak yenglisine ha Redina amuk hoi yaye ado nangi hongnabi karandudi tawakanu ko Jindarna amuk hoi he tawroi nangi ga lairi aigi se hana naige Redina amuk nayu asumna wari ngahak shanare class matam yauraduna class mathang tawre recessu thare anidu hainakhiba matung inna makhada ngasagi nupi adu yengba laklami